Kanglei Healthcare na pumnamuk putaram na uksari. Yaipan Pambi na hidak na karam na sinabagay haibagi matangda tentak pa warulama miyam de thamjari. Yaipan Pambi asi monsoon haibadi ahan banong jugi matam July tha dagi August tha phawbagi matamda Pambi aduna mapung marai faraba mana pandringai matamda mapana do satli. Pambi asigi mana ase yangang Pambi gumna sawi amasung mathak thangba saruk aduna makha thangba saruk tagi hena sangjili mana ase naikhaibada yangang managi mana maduga manai. Yaipal Pambi gi mau ase mioi bana hiram kaya mukta sinai. India dadi Yaipal Pambi gi mau ase mioi bagi chinjak te yawba sanang asigi maru oiba pothok ama oina pamna sinai. Pambi asigi mau ase phajana samthoklaga pana soiraga kanghalaba matungda kupna yamgumna takhairaga semba makup aduna sangomga loinana asaba natraga lumthoklaba ising haijinduna semba athitpa mahi ado miyoibagi yamna phaba chinjak maru oina ayuki sara wanbada pamna sijinai. Haiba chinjak ase ahal amasung angangsinggi damakta hena kudong sahali. Hairiba asemba mahi ado yamna pikliba mamagi khomlang thakliba angangsingda mamagi khomlangi mahut sinduna pithaknai. Hairiba asemba mahi aduda angang ado mapung phana saukhananabagi maru oiba masalsing yawi haina paudamli. Nongchuplomgi leiba kaya maromda Yaipan Pambi gi maudagi semba mahi ado anaba miyoisingi afaba chinjakni haina pijanai. Yaipal Pambi gi maudagi semba yamasi makal makha kayagi asapot sing maru oina cake, biscuit amasung mahi soup sabada sinai. Pambi asida yawiba sanang ase yamna laina tumba ngamba maramna anaba singi amadi angang sing amasung ahal singi sinjak oiribani. Sanang ase lauthokpagi tonganba thawong leijai. Maku phajana khoktoklaba mau ado afaba isingda ahing ama tinglaba matungda mau ado phajana sugaiduna semba anangba posak ado pung mari mangarom lenghandana thamlaga mathakta karakpa iru ising ado lauthokhraba matungda lemhauriba saruk ado sijinaba yare. Aikhoigi lamda Manipur dadi Yaipan Pambi gi leidagi semba ironba se khwaidagi hauba mathel amani haina launai amasung mamal tangna kaithel singda yonba thengnai. Yaipan dagi semba bora se thoidokna mahau lei amasung pamna sanai. Hidak oina su Yaipan Pambi se thoidokpa magun sing lei. Kanagumba mioi ama arum lai ho tauraba amadi thajin saugatuna puk saklabadi Yaipan Pambi gi mau sugaiduna semba mahi ado pithaktuna layengba yai. Hairiba asemba mahi ado sakhaw amasung thibong thil sathatpa amasung itol phaibagi layeng hidak oina yamna kuiraba matamdagi sijinarakpagi paudum su lei. Haksang yamna chokthaba yondis haibadi napu kabagi laina amasung ising yamna toina khauranganbada Yaipal Pambi gi mau ado sugairaga isingda tingduna laubu mahi ado sang naina pithaktuna layengnai. Yamna kuiraba matamdagi Yaipal Pambi gi mau ado naton mahi senduna lok thungba amasung hara kangkhu tawbagi hidak oina sinarakli. Yaipal gi sanang ase atopa hidak sing maru oina guli tablet sabagi phajinanaba binding agent machal ama oina sijinai. Pambi asigi thaw asi mahik makhal khara hatpa ngambagi paudam su lei.